ngasi numidang wairam phong ki ba tuan tuan ma se phong singdigi maroi ba pau sing khonggacharaga mayam da share tawjige ahan ba maroi ba pau mana Manipur gi ba COVID-19 update Manipur top channel digi share tawjige Manipur gi na satliba pung kun ngamani asida miyoi manga positive oiba thengnakhre positive oiba sing asi tharaga apun ba confirm case lising kun ngamapan ga sani ga kun manga sukre ngasi gi oina laisat asina miyoi amat sian khidre research na miyoi manga tokre active case miyoi marfu ga manga kak laidi laikhidaba masingna sahumga humdraga humdoi sukre haibasini je fongna ribisi atopa maroiba paw mana numit mangani paukse puthokpa lepluraba matung ngasidagi puthokpa hokre media house da bom langsilamagi thagdo thiganaba member marina saba SIT semle chief minister tha sigi sache tarago humdogi numidang wairam da sakhangdaba miyoi amana Kaisampat laimazam laikai da laiba poknapam pausigi office da hand grenade ama langsilamadagi namit adudagi hauna tha sigi sache taraga nipan fawba Manipur da putholiba pausi sing puthokpa lepraba matung amzu amadi EGM gi warep amagi matungina ngasidagi mau sagum amuk hana pausi sing puthokpa hokre ngarang sache taraga nipan gi nungthil pung ani taba matamda all Manipur Working Journalist Union amzu amadi Editor Guilds Manipur EGM gi apun mapamduna tungan ba warep madi laukibago lainana ngasidagi mau sagum paumising mathau tawna ba warep sel laukibani mifam maduna haukiba February tarago humdoida media house da bom thamlamba aduda sienaba loop aduna thaudu asigi matangna sengdokpira u haina amzu amadi ECM anina pung nipan gi matam piraba fawbada sengdoraktaba asi laibak thibani haina kandem tawki pause puthokpa lep lingai serakta paumisingna kaisampat laimazam laikai gi community hall da nungti gi wakat mifam sathaduna lakhi amaramda tha sigi saje taraga taruki Manipur Legislative Assembly mifamda MLA KH Joy Kisana pukhalakiba calling attention amagi pakhum piraduna Manipur gi Minister N Biren hai media house amada bom langshilama thaudu odu thigana bagidama Imphal West ki SP nalusingba member Marina Saba Special Investigation Team SIT ama semle thawong asi pangdabagi thawongni akan mamong na kandem tawi media haibsi democracy gi mari suba pillar ni thaudu asida chenabasing athubata phaduna ain goeba thabak lokhatkani asiguma thawong asi makha tana thoktana bagidama media house singna police personnel sing ngak selankhre media singna su miyam gi khanbiduna ithauda hanjenbiu haina apel tokhi nakal amaramda pokna pampauksi de bom nangsilama miyoi adugi masak maming takpa ngama miyoida lupa lising yang kai gi case reward pigani haina Manipur lengana lakthokre masigi mari lainana Manipur Police Department ge PRO su oriba nap ki SPW basuna wanted information ama thokre kanagumana miyoi asigi masak maming takning labadi Imphal West ki SP ki telephone number 9612759705 ASDPO 8787533297 OC Imphal PS 7005625909 amadi OC CDO Imphal West 9856138200 da pau pibiro hainasu numidang waram phongki basi phongsing da phongnari khasa thrak poina mya maru eba pau sing tentak na myam doina share tawjarage yetna balaitana house na financial committee ahum semkhre taramatoi shuba Manipur Legislative Assembly gi taragani thu shuba session gi ngasi taragani thoi sanma numita financial committee ahum yetna balaitana semle haina Manipur Legislative Assembly gi speaker yumnam khemsana rakthokre yetna balaitana semkhraba financial committee ahum adudi committee on public accounts committee on estimate amadi committee on public understanding ni committee sing asida member tare laigani hari atopa maruiba pau ama oina singi mafam singda leiba hospital sing phamung samal henana bo honari CM taramatoi shuba Manipur Legislative Assembly gi taragani thu shuba mifam gi ngasi sathakiba Vidhan Sabha mifam gi wang pong gi matamda Tengnopal AC gi MLA di korung thangna Moregi subdivision hospital phamung yankai lerambadagi samalaibo hospital onthonabagi decision karamba phibamda leiri Ayush Hospital gi hana sagani toramba mafamdura sadaduna phamung samalaibo hospital onkrabo hospital asida Ayush Hospital sabigi maram karigino Ayush hapsin krabanina phamung samo onthok loidra haina hangki haiba pawmusu phonari
अतोप खंजिनबदा मरुइबा पाव अमा ओइना Sayolda numit marini khak thabak subagi khudong saba piraba yai Section 51 of Factory Act 1958 ki manungsana Union Government na athubu matamda act asibu improve tawbaga loinana employee singda kanaba khara pigadawri loinana lenga ki employee sing worker sing sayolamada numit marini khak thabak subagi khudong saba fanglaba yai एक असिगी मखादा एम्प्लॉई अमना नोंगमदा पुंग निपानदगी तरागा निथोय फावबा थबक सुबगी अनिंगबा अपामबसिंग एम्प्लॉई अदुना लेफनबा याहली अदुगिसु मथक्ता पुंग निफुगु निपान अमसु पेड लीव ऑन लौसु याहली अनौबु एक असिदगी एम्प्लॉई कयादा टाइम मैनेजमेंट तौबा फंगनबता नतना मखोयना फंगजरीबा एहेनबा मतम खरा अदुदा पामजबा थबक तौबा फंगबता नतना पुंसी महिंगसु फगत हलगने हाइदि Labor economics ke hai siam hai kibda factory labor singda thabak matam hangat hantha tawhanba asidagi nungtigi punsida phagatpagi mahota hiena sokshilakpasu yari hai ki mapung oina paikhalagriba reform asidagi labor gi setmilon amadi satna fathapta awon purakani haina thajanari implementation asina pigidoriba mayona sidi Fagalakpara natragana sogalakpara haibadudi ngaiba tari haina Lawyer Club India gi pawsina makhatana su phungtokli shilakpoina topa pawmana mifam molest toramba brozen faknung khul laibiya roi lehalamba imung manung khulgi tanthokani thasigi taramatu gi nungtul pung ohumlom taba matamda faknung labuki laukhong mapanda lai khuram brozen faknung makha lekai da leibana Yumthangnabada lebi mawama molest toroga haidoklabadi hatkani haina kihalamba thawung yaningdaba phongdoktuna thasigi taraga marida miyam geba mifam ama pangthoklaba matung khongsat ama satkre mifam aduna lai khuram brojen faknung khulda amuk hana sanghandaba amadi sanghalamba tarabadi imung manung khuldagi tanthoknaba warep laukre hairi di faknung social youth club na thadurokpa chirol amana hai lepnariba warep singasigi wangbada sanglaknabadi maduda tholakpa apaphatagi thaudang khudimak masagi oigadabani loinana hairiba mara leiriba miyesi mari lenabasingna matik saba sairak phanganbinabasu apil tarokli haiba pawmasu ngasi phongkiba nungdaram gi se phongsingda phongnari shilakpoina topa maruiba pawm oina myam hapsaramgi me taraga mangadagi maitron yankhai makhada leiba plastic sing sizinaba yararoi एक की वांग बद चलंबसिंग सही मंगा जेल लैबगा लोइनना लुपा लाख अमा फाव फाइन लौगदौरी एनवायरनमेंट प्रोटेक्शन एक्ट 1986 की सेक्शन 5 की मतुंग इना मिनिस्ट्री ऑफ एनवायरनमेंट एंड फॉरेस्ट न थोकिबा याथंग अमगी मतुंग इना लंबी गे मताई सिंग तोरेल खोंगबाल अमदी पाना सिंगबसिंगदा फतबा प्लास्टिक की पोलम सिंग थदबा थिंगनबा खोंथांग मणिपुर सु लाखलिबा मेगी सचत तरागा मंगादगी एक असिगी मखारा चपचाबा थबक पैखनबा मणिपुर लेंगाना नोटिफिकेशन अमा थोखरे गवर्नर की मिंगदा मणिपुर लेंगा की फॉरेस्ट एंड एनवायरनमेंट की एडिशनल चीफ सेक्रेटरी एम हैस खाना थोकिबा नोटिफिकेशन सिगी मतुंग इना मणिपुर लैरिबा दुकानदार सिंग होलसेलर वेंडर रिटेलर ट्रेडर हॉकर यावना मियामना माइक्रो यांखै की मखादा लैबा प्लास्टिक बैग प्लास्टिक शीट रैपिंग प्लास्टिक अमदी मल्टी लेयर प्लास्टिक सिंग सिजनबा याररोय लोइनना माइक्रोन यांखै की मखादा लैबा प्लास्टिक सिंग साबा मपानदगी पुसलकपा मदी पुथोखिबा अमत याररोय प्लास्टिक वेस्ट मैनेजमेंट एमएमएन रूल्स 2018 की मखादा निंगथीना मार्केटिंग अमदी लेबलिंग तौदुना सेम सागदबनी कारिगिमो एक असिगी वांगबदा सलamba थोलबदी मियेदु सही मंगा फाव जेल थमगा लोइनना लुपा लाख अमगी फाइन फाव लौब याय हाइबा पावमसु ngasi nungdanam phongba chi phongsin da phongnari amasu myam ngasi goinadi matang sai lusinjarage and thank you